Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Rajapal Ajay Kumar Balana Sababati oiduna phamkiba security gi awang bathaki mifamna ain amasung shanti raksa gi matangda khanakre Tamenglong jila gi khul ani gi marakta lamgi wahawdagi charangna ba thoropadagi Bharatiya Nagarik Suraksha Sanhitya gi section 163 gi makhada athingba thamkre MPCC Hari MLA Karana Anoba Sarkar Semnaba Raj Bhavan da Taksin Bagi Mahuta Pradhan Mantri amasung Griha Mantri da Chithi iba haibasi laibak thibani Kendra Sarkarna Silong dagi Silchar Phawba Lupa Koti Lising Kunithoi Chanipan Humpu Mari Changna Paikakadaba Anoba Highway Sengatpada Ayaba Pikre amasung Pradhan Mantri Narendra Modi na hayeng Mumbai gi Geo World Convention Center da World Audio Visual Entertainment Summit Webs Lising ani kunmanga hogdok lagani Manipur ki Rajapal Ajay Kumar Balana Sabapati oiduna security gi awang bathaki mifam amangasi Raj Bhavan Imphal gi conference hall da pangthokre mifam aduda Rajya sigi hojik oiriba ain amasung shanti raksa hena mapangal kangkhanaba amasung nahona na yengchinaba wafam kya khanaki hari mifam aduda security advisor Kuldeep Singh DGP Rajiv Singh GOC 57 Mountain Division Major General SS Kartikia, ADGP Intelligence Asutosh Kumar Sinha, ADGP Law and Order L Kailun, Joint Director SIB Navdeep Singh Grewal amasung CRPF amadi BSF ki Miyutsing Saruk Yaki. Mifam aduda video conferencing ki kutangda Chief Secretary PK Singh, Commissioner Home and Ashok Kumar, GOC 3 Corps Lieutenant General Avijit S Pendharkar, IGR South Major General Rabrup Singh, IGR East Major General Suresh Kumar Bambu Saruk Yaki. Rajasda Ladiba Security Amadi Administrative Agency Singi Marakta Puna Tabak Tominaduna, Manipur Pumada Santi Hanjananba, Miam Asuengam Yahandaba Amadi, Maratse Papibam Amalahenba Habasi, Manipur Sarkagi, Atset Papirepni, Hairi. Tamenglong Jiragi, in Riang Lang Luang Amasung Dailong Kurgi Marakta Lamgi Wahawdagi Sarangna Batok Lay Hari District Magistrate Tamenglong Dr. L Angsim Dangsawana Tok Pachero Lamagi Matungina All Tamenglong Village Amasung Dailong Kul Anigi Marakta Ngangkhaigi Matang da Wathok Lakpa Amadi Ngasi Tamenglong Headquarters ta All Tamenglong na Rally Singani Haina Tok Iba Adugi Yenglaga Jila Aduda Miyangi Mahoksagi Punsi Lantum Amasung Santi Raksada Akaiba Pirakpaya Haipat Singnaba Laibadigi Bharatiya Nagarik Suraksha Sanhitya Section 163 gi makhada athingba thamkre athingba si Tamenglong Headquarter Dailong Duigailong amadi All Tamenglong Village ki ngangkhai paring da chanagari athingba si leiringai da miam punba rally chatpa mi manga natraga manga degi hena punba yaroi kanagumba amatana sok panba yaba khusukulai sing puduna chatpa yaroi hari KCP MFL gi Miyoi Khara Miam degi namduna sel khaiba amadi mi phawge gi thabakna chingba tawgodore haiba Special Action Force for Extortion Safe Thawal na pirakpa pawgi matungina Thawal Police Commando Assam Rifles amasung BSF na Hairok Part 3 Kabo Laikai da leba Miyoi amagi yumda thi humbagi thabak chathakre maduda aina thingraba KCP MFL gi Miyoi ama phaba ngamki mangondagi magazine yawa .32 pistol ama kapa yariba maru ahum phangba ngamle hari pharba Miyoi adu Hairok Police da sinakre hari Manipur State Commission for Women amasung District Administration Thawal na sinduna Sexual Harassment of Women at Workplace Prevention Prohibition and Redressal Act lising ani tarahumdogi matangda nomagi oiba khana nainabagi thawranga mari loinana skill building program ama Thawal jilagi DC complex da leba election counting hall da pangthokre Thawramaduda Manipur State Commission for Women gi chairperson Tumlik Tiningpham Monsang jilasigi ADM B Lokeshwar Samana singba charuk yaki Paugi Maraktana break ama. Directorate of Trade, Commerce and Industries Manipur na sinduna pochai puthokliba industrial units amadi service sector singda kanaba pangangatawriba unnati scheme gi matangda state level workshop ama megitang ani irai numit ki ayuki pung tara tabada hotel Imphal da pangthoklagani lamdam sigi industry association sing amadi entrepreneur singna saruk yabiduna khudong chaba lobi hau haina director gi cherolamana khangalakle Tabiriba Pawasi Akasbani Imphal degini
Manipur Pradesh Congress Committee ki President Kaisam Meghasandra na hairi Manipur Vidhan Sabha gi MLA kharana anoba sarkar semnaba Raj Bhavan da taksin bagi mahuta Pradhan Mantri amasung Griha Mantri da chithi iba haibasi laibak thibani mahangnai makhoina karigidamak Rajyapal da chithi idribano Manipur asi haujik Rashtrapati Sasan leiribani makhoi gi thawong asina takpadi anoba sarkar semnaba Rajyapal unnaba haibasida lumna logdre mahangnai Manipur miyangi ware makhoi gi rajniti kannabagi damak lawroidabani Manipur miyamna anoba awon ama purakpa pami miyamna pamliba anoba awonba asi ngakna chatkadabani amadi awonba asina Manipur miyangi tungi yaifanaba oiraknaba honagadabani handakta BJP amasung masiga chungsinaba NPP NPF amasung JDU gi MLA kunma thoina Manipur da makhoi gi sarkar thambinaba Pradhan Mantri amasung Griha Mantri da chithi ikiba adugi makha tarakpada wafam asi mahakna phongdorakpani Bishnupur Jilla ki Thinungai Loyalakpa Multipurpose Indoor Stadium ngasi Bishnupur ki Kendra ki MLA Govindas Konthokjam amadi Moirang Kendra ki MLA Thongam Shanti na sangaduna miyamda khusin nakre hol asi lupa koti marirom changna sabani masigi manungda lupa lakh marphudi MLA Local Area Development Fund gi sabani hari thauramadu Govindas Konthokjam hai stadium asigi mathak tangba saruk asi yot ki gallery athuba matamda haplagani masina sanaba yengba lakpa babok singda kudong sahalagani stadium asi miyamna lu nana Basu Shri Govindas na appeal tauri. Akoi hol sigi pak chau base phut chama ga manga pa akoi hol se phut chama ga manga pak pa aduga sang mana phut chama ga nifu manga sang ga akoi adu akoi gi district ka ina khanja matam da government gi leram be adubu akoi public ki dadi sidagi hena chau ga akoi district da hol se am phwa leram ga da mande henai mayam na thamja ga akoi Sok lising aniga kungo humdoi gi megi tang humda thokpa thodong na maram oi raheraga Manipur da harau kumai tauba yadaba aduna maram oi raga khoi si hol si sanga da dum leijabani Tungda Thinungai da Shri Govindas na club ama sanaba jatra hungi Rose Club kauba maru oina gym sanapam asi MLA na mahaki local area development fund gi dagi saduna athuba matamda miyamda khusinagani haibagi thajaba phongdokki Extended Pradhan Mantri Surakshit Matriba Abhiyan ki makhada high risk pregnancy khangdokpagi thoromama Chandel Jilla gi Chakpi Karong da leba community health center da pangthokre Jilla asigi chief medical officer Dr. Joyson Matthew Monsang na luchingba kangbu amana pangthokiba thorom aduda Chakpi Karong Kubung Kulen amadi sajik tampaki tongan tongan mafam singdagi mirom binupi humudra ma thoida Extended Pradhan Mantri Surakshit Matriba Abhiyan ki khudong saba sing phanganki madugi manungda obstetrician miron binupi singi phibam yengsinba ultrasound loba amadi counseling pibana singba khudong saba sing phanganki thauramadura saruk yakiba miron bisingi manungda arapa manung hunjinma mafam singda leba miron bi nupi singda thauramadura saruk yanabagi damak 102 ambulance sizinaki Thobal Jilla ki oina National Tobacco Control Program makhada Jilla thaki oiba Coordination Committee gi mipam ngasi Jilla asigi Deputy Commissioner gi conference hall pangthokre Jilla asigi Coordination Committee gi chairman su oriba Deputy Commissioner Hantem Subhas na hai Jilla asida Cigarettes and Other Tobacco Product Act listing ani kulumdoi mapung phana chanhanaba Security Force ka Jilla thaki Coordination Committee ga kusamaduna drive chathaba hore Manipur University ki Alumni Association amadi University asigi Internet Quality Assurance Cell na sinduna Value Added Courses under NEP 2020 Issues and Challenges haiba hiramda nomagyoba seminar amang ngasi pangthokre Manipur University ki court holder pangthokpa thorom aduga mari lenana MU Alumni Association ki General Secretary Professor C.H. Ibol nai National Education Policy listing ani kungi manungda tongan tongan ba course kaya yauri coursing adugi manungda magun hengananduna value system hapsilakli madugi manungda mahiroi singda thaksi khasi thogolon bebar khangna chatnaba thorang yauna tongan tongan ba system kya hapsilakli hari Thauramadu Sikkim State University ki hanagi Vice Chancellor Professor Gopal Kumar Nirola Setri Guwahati University ki Department of Education ki Professor Kaberi Shah Manipur University School of Education ki Dean Professor Premlata Maisnam IQAC ki Director Professor A. Rasmani Singh Saruk Yaki Ukruldan nomagi oiba FLN Teaching Learning Material Mela for Primary Teachers ngasi pangthokre Impact of TLM on Literacy and Numeracy Skill Development haiba hiram da pangthopa mela adu Ukrul gi ZEO Badan Thangmaina hogdoki Ukrul Higher Secondary School da pangthopa thorom adu da Ukrul amadi masigi akoibida leba primary school 13 lomna saruk yaki
नीट यूजी लिसिंग अनि कुनमंगा की परीक्षा मथंग थागी मरीदा इम्फाल वेस्ट जिला की परीक्षा सेंटर तारा मरीदा पांगथोकलगनी इम्फाल वेस्ट की डिप्यूटी कमिश्नर थोप चेरोल अमन हाई परीक्षा नियम चुमना अमदी असोय अंगम यावदना पांगथोकनबगीदमक परीक्षा सेंटर सिंगी अकोबेदा सेक्सिल थौरांग लोखटले पाउगी मरकतना ब्रेक अमा चाखोंगी पोट लोई फंगी चाखोंदा नते इमुंगदा चंगबा पोट खुदिंगमा स्मार्टफोन जो फंगी ये मजो हप्ता कैसामपट सेगा रोड कोंजिंग हजारी लेकाय अमती थौबाल अचौबा ऑपोजिट डिस्ट्रिक्ट ट्रांसपोर्ट ऑफिस आकाशवाणी इम्फाल की पाउ ताबिरी लाकदुरबा मिकोक थीबगी थबक्ता कास मसिंग थीबा यावननबा सरकारना वारेप लौरे प्रधानमंत्री नरेंद्र मोदी सभापति ओइदुना ngasi पांगथोकिबा कैबिनेट कमिटी ऑन पॉलिटिकल अफेयर्स ना हिरमसिगी मतंग वारेप लौखिबनी नई दिल्ली दा पाउमिसिंग दा वांगांगबदा इन्फॉर्मेशन अमसुंग ब्रॉडकास्टिंग मंत्री अश्विनी बैष्णोन हाई लाकदुरबा मिकोक थीबगी थबक्ता कास मसिंग थीबा हापसिलगनी मांगनाई मिकोक थीबा हाइबसी केंद्र की थबकनी मंत्री नाई राज्य खरना कास सर्वे नियम चुमना पांगथोली अदुबा अतोप राज्य खरददी राजनीति खुदोंगचाबा येंगलगा पांगथोकली श्री अश्विनी बैष्णोन हाई सरकारना मेघालय की शिलोंगदगी असम की सिलचर फाउबा लुपा कोटी लिसिंग कुनिथोय चनिपान हुमफुमरी चंगना पाइखकदबा अनोबा हाईवे सेंगपदा अयाबा पीरे मांगनाई प्रोजेक्ट असिना अवांग नपोक लमदम चौकटनबा होनबदा अचौबा मतेंग ओइरगनी मंत्री नाई हाईवे असिगी असांगबना किलोमीटर चाम हुमफु तरुकनी अमसुंग मसिना मणिपुर मिजोराम त्रिपुरा अमसुंग असम की बराक वैली की लंबी थोंगी फिबम फगटहनबदा चाउना मतेंग ओइरगनी सबसे पहला जो एक इम्पोर्टेंट फैसला हुआ है सिलचर से शिलोंग, शिलोंग से सिलचर हमारे नॉर्थ ईस्टर्न सेक्टर में एक बहुत बड़ा प्रोजेक्ट हाई स्पीड कॉरिडोर हाईवे का मेघालय और असम को जोड़ता हुआ वो अप्रूव हुआ है। बहुत बड़ा प्रोजेक्ट है। 22,864 करोड़ रुपीस का एस्टिमेटेड कॉस्ट है। 166 किलोमीटर्स 4 लेन एक्सेस कंट्रोल्ड, बहुत इंपॉर्टेंट। This will be the new highway which will basically provide a major connectivity to Tripura, Manipur and Mizoram. प्रधानमंत्री नरेंद्र मोदी ने हाई मुंबई की जियो वर्ल्ड कन्वेंशन सेंटर दा वर्ल्ड ऑडियो विजुअल एंटरटेनमेंट समिट वेब्स लिसिंग अनि कुनमंगा हौदोलगनी नुमित मरिनी चथगदबा मिफम असिना क्रिएटर सिंग अमसुंग लेबाक सिंगबु समनंदुना भारतपु मीडिया एंटरटेनमेंट अमसुंग डिजिटल इनोवेशन की लमदा ग्लोबल हब ओहेनबनी मिफम असिना फिल्म OTT, गेमिंग, कॉमिक्स, डिजिटल मीडिया, आर्टिफिशियल इंटेलिजेंस, ब्रॉडकास्टिंग चिंब लमसिंग पुंसिन हमेगी खुदोंगचाबा पीरगनी हौजिक सानबगी पाउ क्षेत्रिमयुम प्रेमचंदगी लैंग थोसना मही कांग एसोसिएशन सिंधुना वांगई लोंगजुम लेकाई कम्युनिटी हॉल जथरीबा अहान लैंग थोसना मही प्लेयर्स मेमोरियल केंद्र वाइस लीग कम नॉकआउट ओपन कांग टूर्नामेंट लिसिंगनी कुनमंगागी ngari sanakhiba mesta nambol kendrana oinam kendra bibu panjil kulhumdoi traumdoi maithaba pikre all india junior selection committee na inter center of excellence under 19 boys tournament lisingani kunmanga da saruk yanaba manipur cricket association mnc gi sanaroi nipan khalakle hairi bengaluru laiba bcci gi center of excellence ta mathang thagi taruk tagina tratruk phawbo sathagada ba tournament adu saruk yaganaba khalakra sanaroi sing adudi निंगथौजम थोइबा कुंड्राकपम पुंसीबा एमडी अकिल अहमद फुनरेमयुम सेराम रॉबिन्सन हाइस्नाम जोयहेनबा रेन उरिखिनबम साइखोम काइकु अमदी दनिस खानी चही 53 मखागी नुपी की अहुम सुबा एमएनसीए वन डे ट्रॉफी लिसिंगनी कुनमरी कुनमंगागी nghi sanakhiba मैच सिंगदा फोर्स केटिगाउना वाईपी आईसीयूसी बु रन चनी टाटुकता एकेएसडीओ खांगा बोकना अल अमिन लोंगबु लन रन चनी टा मथोइदा टीसीएमडीसी थोंगजुबु साइक्लोन थावैबना विकेट तरे तमाइथिबा पिखरे आरसीए लिलोंग अमदी वाईयूसीसी क्वाकथेल मोरांगपुरेल नोंगना मरम ओरगा मैच सानखिद्रे चही 53 मखागी नुपागी अहुम सुबा एमएनसीए वन डे ट्रॉफी लिसिंगनी कुनमरी कुनमंगागी ngasi sanakhiba मैच सिंगदा एकेएसडीओ खांगा बोकना ट्राउ क्वाकथेलबु रन चामगा अमदा मॉडल सिंगजमैचगा मखाना केएएससी कोमिडोकबु रन 13 दा माइथिबा पिखरे अवांग लेकिन थबी मॉडर्न यूथ एसोसिएशन सिंधुना थरेबा अहानबा अवांग लेकिन थबी फुटबॉल टूर्नामेंट लिसिंगनी कुनमंगागी ngei sanakhiba मैच सिंगदा सलाम यूथ अपुनबा एफसीना हियाई एफसी लुवांग सांगबमबु पांजल मरी अमदा माथिबा पिखरे अनिशो मैचता पीसीएफसी सेकमाइना अवांग लेकिन थबी मॉडर्न यूथ एसोसिएशन ए बु पांजल अमसनोदा माथिबा पिखरे अहुम सुबा माइपाकपी मेमोरियल फुटबॉल ट्रॉफी ngei sanakhiba मैचता एंडेवर एफसी वांगजिंगना एमएफसीसी वांगजिंगबु पांजिल अनि अमदा माथिबा पिखरे एसडीओ सिंगजमैना
Tera FC bu Panjil Ama Sinoda Matthew Pikre ahumso Mesta Sangai Yumpham FC amadi JJ Tiger FC Panjil Amamam Chanaduna draw oikre Rajesh. Thagachari Premchand aroibada maroiba pau Rajyapal Ajay Kumar Bhalana sababati oiduna phangkiba security gi awangba thaki mifamna aina amasung shanti raksa gi matangda khanakre Tamenglong jila gi khul ani gi marakta lamgi wahogda charangna ba thoropadi Bharatiya Nagarik Suraksha Sanhitya gi section 163 gi makhada athingba thamkre MPCC na hairi MLA karana anoba sarkar semnaba Raj Bhavan da taksin bagi mahuta Pradhan Mantri amasung Griha Mantri da chithi iba haibasi laibak thibani Kendra Sarkar na Silchar phawba Silong dagi Silchar phawba lupa koti lising kunithoi henna changba paikakadaba anoba highway sengapada ayaba pire amasung Pradhan Mantri Narendra Modi na hayeng Mumbai gi Geo World Convention Center da World Audiovisual Entertainment Summit Webs lising ani kunmanga hogdok lagani pau loijare